Mahiroi tamthina hatpada genereba miyoising athubada fabagalena angi oiba akanba cheirak pinabo hotnagani haina BJP Manipur Pradesh ke President A Sarda na phongdokre. Wafam asing asini tiapa chithekta leiba thamba sanglenda pangthokiba pawgi mifam amada phongdokhibani. Makna makha tana hai haukiba July 3 tagi thiba khangdan leirakiba Luwang Linthoingambi amadi Phijam Hemanjit anigi hatringai amadi halaba matungi photo sing social media da viral oirakpadagi khoisaunarba miyamna ihul khangna thabak tawgani. Mihat asi BJP na akan mamong da condemn tawi amadi irang ama laksin na bo hotnabada security forcing na mahiroi singda kahenba thong chatha bidana basu appeal toke makna makata na hai ramdam asda lariba ching amadi tamda logi khena balite ching amadi tamda chap manaba logi matung ina marale basingi mathakta action lakhot kadabni haina phongdoke adu hauji ekhoigi photo si viral oirakpadagi ekhoigi pendraba satra kaya amana thoglaktana ekhoigi kholau kaya laudana ngarang dagi chatharaiba khongjang sidasu khoina appeal tawningbasi adugumba forcing security forcing kaising makoina action tawbada yamna ka henba action si masi tawdananabagi appeal lamasu ekhoi Bharatiya Janata Party ki side tagi thami madudi kaino habada ekhoigi satra sing pendaba mayam ama adugumba chahi nauriba angang ani yugi uriba saktam duda ekhoigi kari haina satra sing duda feel tawanggadagi habase masini ekhoida su yam feel taw aduga magi imung manungda leiriba imung manungi pendaba awaba nungaitaba masi atuki matik ekhoi nungaitaba du ekhoi su share tawri habadu su thamjage